ngasi numida waram phong gi tongan tongan ba manipuri sifong singdigi maru oibe I pausing khongacharaga manipur top channel gi mekedi gi myamna thamjagi ahan bada malem gi tare suba yoga numit thoram pangthokre mipum khuding makna yoga sanaduna covid gi ngak thokna bu khona minasi cm ngasi tare suba malem gi yoga numit malem gi lebak kya da pangthokibagom state asigi tongan tongan ba mafam singda park sana international yoga day gi thoram pangthokre thoram asi yoga for well-being haiba thimda BJP Manipur Pradeshna Sinduna Nityapat Chuthekta leba party asigi office da tare laksupa international yoga day gi palan pangthokre thoram aduda CM na saruk yaduna hai mipum khudimang na yoga gi exercise asi sillabasu sinna sayol amagi manungda numit humni natragana marini di yoga gi exercise asi tauna bu honabiyo masina tamthiraba covid ki laichet matamasida hakchang fana thamduna laichet asidagi ngakthokpa ngamgani CM na makha taraduna hauzik covid 19 gi ani subu web matamsida miyamna yoga gi exercise tobiyu masina hakchang fana leibaga loinana wakhalsu pothahali haukiba numit kharani sida covid na sibigi sang single digit oiduna positive oibisu tapna hanthare party gi thaumisingna hanadagi pangthoktuna lakliba thabak makhatana leita laira singda mateng pangbiyu ha hibaga loinana miyamna vaccine soidana kapthoktuna covid changdana ba hotna minasi haina so appeal tokhe atopa paw manamu mahiroi singi khalaga review tawbiyu guardian organization sing thasigi taraga tarukto directorate of education is na mahiroi singi thagi phi sada yankhai pigadabani haina thokibo order asi mahiroi singi further studies ki yengbiraga organization na review tawbiyu hairingai tanja sida United Association of Recognized School of Manipur gi president ni haiba amana school singi awab yenglaga sada humdra phabo mahiroi singi mama mapa singna phi thidokpiyu haiba wafamasi laingakna thokibo order asigi mayoktani amadi honor tawde haibani haina all Manipur student guardian organization gi secretary Sumati Saugrakpamna Thadorakpa Chirol Amada Khangalakli Association asi sembada miyam khangna semkibasi leiti lanai school khara punchilaga sembra haibasisu miyamna khanganpham thoi su haidi sada humdra mama mapa singna phi thibiyu haibasi organization na haksina lawi association asigi mathakta action lokhatpham thoi haina supali atopa pawmana miyoi ahumna yonana ba purakpa hui tara jiribam police na fare yumna yokpa miyoibaga khwaidigi naknaba ama oiriba huibu hatuna chinja oina yonanaba bora khawda haptuna purakpa hui tara jiribam police station gi second OC SIT Rameshwar Singamadi narcotic cell jiribam gi in charge ASI A Krishna Sharmana lusingba kangbu amana ngasi ayuk pung 3:30 tabada Chandrapur gi oil pump mamang National Highway kunthraga tareta asar awok check tawbada jiribam dagi none tamna lakpa cruiser gari number AS11DC 5749 da bora khawda puduna lakpa gari driver yauna miyoi ahum pharaba driver adu Tamenglong district ki Sangbrupam village dagi Pauzian Thuwan Gawan mai sai kunga mga apokpa husung gawan mai kawe hui sing asibu puragliba miyoi ani aduna None district ki Longmai part 4 dagi alana gangmai sai kunthraga mga mapuroiba Barnabam gangmai amadi Trosbai gangmai sai kunga taru apokpa Thuwan bamnan gangmai kawe hairi hui sing adu Jiribam district ka yumthangnaba Assam Kasar district ki Ramaizang village dagi yonanaba lairaga pulakhibani miyoi sing asigi mathakta case ma lakhatre hairi haina supali atopa pawmana sasinaba covid 19 test report gi lebak miyamna section bio babina diagnostic covid 19 laichet asina maram oiduna laichet asibu laksinana bu hona bada matam gi oiba section tharang lokhalakpagi manungsana kanaguma miyoi singna kariguma thabak amagi Manipur gi wangbada satnabagi damakta pung humdraga nithoi gi manung haibidi numit humni gi manung da lawba covid 19 gi medical report paiba haibisi tangai fadaba ama oirakle laibak thibadi kanaguma miyoi kharana sasinaba covid 19 gi test report sizinaduna hospital da anaba layeng bagi damak admission tawbada hospital singda lainabagi damak
amadi mai masin tambagi toan ba thabak-singda sijinare haibagi singnaba leire aduna sasinaba COVID-19 test report gi section biu haina babina diagnostic ki maikedi social media gi khutang na thadorak pa pau amana hairi pau sin hai lebak thibidi semdok sadok laba RT-PCR COVID-19 gi negative report babina diagnostic ki later head sijinaduna kanaguma miyoi khrana Manipuri wangbada satnaba honaramle haba Imphal International Airport ki maikedi gi phangmangamle maduna kanaguma miyoi khrana masai gi oiba interest aranba sasinaba COVID-19 negative report organization asigi later head sijinaduna organization asibu lana uhonaraba hotnaramba si laibak thibani matungda asigumba aranba thaba asi tawidana su khangalakli pau sinhai asigumlaba aranba semdoklaba COVID-19 report asi atei atopa thabak sing haibadi hospital anaba layingbagi damak admission tawbada hotel singda lainabagi damak amadi mahimasin tambagi tuan ba thabak singna sejinaramgadra haibagi singnaba sulai asigumba aranba sasinaba COVID-19 gi test report asidagi section biu haina su pau sina su makhatana phongdorakli yamna lebak thiba pau mana hi tonglaga khuga tore lalaga laurang suba satpa masin mana ahumgi manungda ani isingda irakna dunna sirei ngasi ayu pung mangaram taba matamna kumbi police station gi manung sana kumbi oyung makhongda leiba masin mana ahum hi tonglaga khuga tore lalaga labukta laurang suba satnaba honabada khuga torel mayaida hi lakshin badagi masin mana ahumgi manungda ani sirei ama hinghore masin mana ahumna hi holaga khuga torel lanthoknaba honaba matamda khanghaudana torel mayaida hi lakshin badagi makhoi ahumgi manung ani isingda tasinki khudakta torel manakta leibu khunja singna isingda songthaduna kannabagi thabak yamna kanna satakhi adubu leibak thibadi masin mana ahumgi manungda ani di irakna badagi thaudok thokphamda laikanaba ngamdana laikhidre amana hinghore haidi masin mana ahum adugi manungda laikhidraba ani adudi laisram Solomon chai 13 apokpa el Chandra Kumar mayamba ahal amadi manaw nupa atombo oidiba laisram Josun chai 13 ni aduga hinghauriba aduna masin mana ahum gi manungda yaima oidiba laisram David chai 15 ne maki phibamda karisu khudong thiningai oidre laibak thiba thaudo asigi matangna kombi development committee gi secretary wahengbam Rokisana lainga ki mari lainabasingi puning singsiladuna hi lakshinbada laikhidraba imung amagi miyoi ani laikhidabasi laibak thibani awaba taraba imung asigi damakta mari lainabasingna pangba yaba mateng pangbinabasu appeal tawkhi hairi tentangna topa pawng tangna thamjaramge like minded Manipur Hairoki mama mapa Animak laikhidraba Nupi Macha amada sielama sum sana thanaba polam sing tengbang khre Nimit khrani gi mamangna COVID-19 maram oiduna apokpi mama laikhidraba Hairok part 2 mayai lekai da leibi maraibak thirabi Nupi Macha amada ngasi like minded group Manipur gi maikaidigi sel oina lupa lising 15 amadi sana thangnaba sieng amadi atei polam singi tengbang pikhre hingbada ka hena waraba khudong sadraba lamdam sigi miyamda mating pangbagi wakhalonda linkhatkhiba like minded group LMG Manipur gi yan hanba tengbang pibigi thoramadu group asigi advisor wangkhemsa samjai amadi secretary sorokhaibam ojit anina lusingduna Hairok part 2 mayai lekai da leidiba mama mapa animak laikhidrabi Nupi Macha adugi mayumna satuna khusinaki awabana horaba Nupi Macha adu selgi tengbang amadi polam sing khusinanaba adugi matangda LMG secretary S ojit na phongdokhibada maraibak thirabi Nupi Macha asigi apokpa Kundo hoi masa singha sahi kharagi mamangda sekona thabak subada sekna nanduna laikhidre madugi matungda mama su covid na maram oiduna narakpa haurakpadigi layengna bo honabada makhoigi laijabi inkhol adu machet Yonduna layengba haurakhi adubo layengba ngamduna laikhidre haujik Nupi Macha asigi laihoriba lam haibabu yumpham adu khakta mangaire awaba taraba Nupi Macha asigi damakta ngasi LMG gi maikaidigi sielama sum sana thaknaba polam sing tengbang jabani haikenasu pawsina sum makhatana phongdorakli atopa pawamana CM na share lauduna Imphal International Airport mapung fana semgatnaba mifam pangthokre Imphal International Airport asi mapung fa International Airport ama oire haiduna lauthokrabasu haujuk phawa
ꯑꯋꯥꯠꯄ ꯀꯌꯥ ꯂꯩꯔꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯤꯌꯔ ꯂꯧꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠꯀꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯥꯔꯒꯣ ꯇꯔꯃꯤꯅꯦꯜ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯐ ꯏꯃꯥꯔꯖꯦꯟꯁꯤ ꯑꯦꯛꯁꯤꯠ ꯔꯣꯗ ꯑꯃꯗꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯐ ꯍꯦꯡꯒꯔꯒꯤ ꯊꯕꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯈꯟꯅꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ COVID-19 ꯑꯞꯗꯦꯠ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯍꯧꯈꯤꯕ ꯄꯨꯡ 40ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯑꯁꯤ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏ 383 ꯅꯧꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 383 ꯑꯁꯤ ꯕꯤꯁꯅꯨꯄꯨꯔꯗꯒꯤ 55 ꯆꯥꯟꯗꯦꯜꯗꯒꯤ 2 ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ 18 ꯏꯝꯐꯥꯜ ꯏꯁꯇꯒꯤ 49 ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 39 ꯀꯛꯆꯤꯡꯗꯒꯤ 95 ꯅꯣꯅꯦꯗꯒꯤ 1 ꯇꯃꯦꯡꯂꯣꯡꯗꯒꯤ 10 ꯊꯧꯕꯥꯜꯗꯒꯤ 32 ꯎꯈ꯭ꯔꯨꯜꯗꯒꯤ 7 ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯇꯣꯞꯄ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯉꯁꯤ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯗꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ ꯉꯁꯤꯗꯤ ꯑꯗꯨꯒ ꯄꯨꯟꯅ ꯃꯤꯑꯣꯏ 383 ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 3 ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯃꯤꯑꯣꯏ 1 ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯃꯤꯑꯣꯏ 1 ꯀꯛꯆꯤꯡꯗꯒꯤ ꯃꯤꯑꯣꯏ 1 ꯁꯦꯅꯥꯄꯇꯤꯗꯒꯤ ꯃꯤꯑꯣꯏ 1 ꯊꯧꯕꯥꯜꯗꯒꯤ ꯃꯤꯑꯣꯏ 1 ꯄꯨꯟꯅ ꯃꯤꯑꯣꯏ 9 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 9 ꯁꯤ ꯊꯥꯔꯒ ꯄꯨꯟꯕꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ 1,885 ꯁꯨꯔꯦ ꯑꯗꯨꯒ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯤꯗꯒꯤ ꯕꯤꯁꯅꯨꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯃꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯔꯨꯑꯣꯏꯕ ꯏ-ꯄꯥꯎꯁꯤꯡ ꯑꯞꯗꯦꯠ ꯄꯤꯖꯔꯛꯈꯤꯒꯦ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯊꯦꯡꯛ ꯌꯨ